Kaisamthong Assembly Constituency da BJP gi mirep oikiba loina BJP Manipur Pradesh ki spokesperson oiramba Elangbam Johnson parties dagi Tokkhre Manipur da leibak hum thopi theory da sathargalaba fawba party na wa amata ngangdaba ngange harabasu yadaba phiba masida leibak muyam ga chaminabana chungani khanduna BJP dagi tokpani hana Elangbam Johnson phongdorngli ngasi Elangbam Johnson amadi Kaisamthong BJP mandal gi mioi lising ama henbana BJP dagi toknaba warep lokre hari ngasi Kaisamthong Elangbam lekai da leiba Elangbam Johnson gi yumda pangthokiba pawgi mifam amada mahana makha taraduna BJP party na miyam gi damak leiriba makai BJP party da Johnson leigane haibu wafam thamduna matam sangna party sigi manungda thabak tawduna lakhibani aduba haukiba sahi lisingani kunumdagi megi tangahumdagi ngasi phawba sathariba irang asida leingak asida nathaiduna chatpagom tawrokpa amadi miyam gi ihul khangna thabak tawba ngamdaba asonba miyam da onsinduna miyam gi hakmat pamadi khoshaunorba miyamna leingak asigi mathakta pendaba kholaw lorpa matamda phajin punchinduna thamba masidana tana center gi yathang ngairaga thabak tawba party sigi member ama oina phongdokningba wafam phongdokpa ngamdana miyam gi mayokta thabak tawrokpa sina party sigi toktuna miyam gi yaifana ba miyam gi ihul khangna thabak tawba ngamla pamlakpadage khongthang asi lawrakpani center legana lamdam sida tawningbata tawrokpa party sina karisu tawba ngamdana lehalakpa amadi miyam gi mihut oina thagalakliba MLA minister singa sina lawriba thaudang miyamna hena khangnare sahi ahum phajinalaba irang asigi warushin purakna ba center madi Manipur lengana kari thaudang lawribage irang asigi warushin ma purakna ba center gi lusingba singna khalamba tarabadi kari maram gi phuruk phudima ki lusingba sing kauduna wari sadribano tholiba irang asida district amaga changna ba yadana leiri masidana tana pikrabe state asida buffer zone haina khaidoktuna miyam sangthok sangsin yadana leiri hojik paliba lengak asina sengna phongdokpa ngamdre miyam gi khanba ngamdaba miyam bu namthana ba honariba party sigi manungda thabak tawbagi wahanthok leiramdaba sina party sigi pothaduna miyam gi pakoloi oina miyam gi mang thana thabak tawna ba honabada party sigi pothana khongthang asi lokhalakpani haina mahana phongdokhi Bharatiya Janata Party dagi ngasigi numedasi dagi koi resign tawjare masigi ai bachirol karagi manungda party gi president da pisin jaragani asiga maidoi lena BJP gi oina matam khara party sigi thawai oina ina spokesperson state spokesperson ojaramba aduga active member ojaramba primary membership punamakdagi isa sing asi heaven numesi dagi resign tawjare luraba chiraba matam asira sigumbagi khongthang ama lawri ibasi matam sangna lengak asigi part ama oina leiraga lakpa adubu ngasi phawbada BJP na luchingba sarkar asigi wafam matam mayek sengna hujiki Manipur crisis masigi context asida address tawba ngamdaba aduga leibak miyam na khalliba political aspiration sigi wangmada madu address tawbagi mahutta onjal laga chaba aduga isagi ngamjadaba asonba aduna namjal lakanda matam haugraga masa matomta muchegini haibegi philosophy sida ngauraga leibaduna ngasi Manipur sigi phibam si yaukibani ngasidi Manipur da leibak ahum thokodawna three nation theory amada chathara phawbada party gi level legi lenga ki level legi madu gi mayokta wamata su phongdokpa ngamdaba madu phongdoke haibesu yadaba aikhoi gi lejaram liba saktam madu ngasidi nathairaga compromise tawbagi thak amada ngasi kumdharapa matam sidadi siguma tangkaktadi leibak miyamga loinana chatpaduna khwaidagi achumba khongthang oigani hanjaraga ngasigi step asi ai lawjarakpani Nakal moromda paumi singna hangba toan wahang singi pakhom piraduna Johnson hai BJP gi party manungda manarakta ba kainarakpa thorpa matamda aikhoina taisinana ba angamba thodang lowi miyamga sagunaraga satkadaba party duna high command gi order na supersede tawkiba yawi BJP party nanga sifawba lamdam sigi miyamgi khanduna thabak tawkiba mata leite tawriba thabak khudimak miyamgi mayokta ngaktani leiba ama salaina ba honabada miyam da kihan khangalaga leibak salaiba ngamloi haibasi party sina khangpham thokpani khudamoina Paulen Lal haukipasi party na resolution lawduna party na tanthui madugi resolution adu Manipur gi media da thamang amde center na yade madudi party adugi sovereignty adu kadaida leirabage haina phongdokhi loina Manipur gi tonganba administration ama tangani haiba MLA ke ama leiraba phawba MLA singa sigi mathakta karigumba wafam ama ta phongdokpa ngamdaba simak angakpani Manipur thugaiba pamba purupta deputy chief minister gi fam pisinduna themli basida party sina yaduna lagli amadi noma kangdana apaba makhal gi khulai sijina duna misam miyam halakliba miyo singa si kuki militant singna sathabani haiba phawba party sina lauthokpa ngamde Manipur gi issue singi matangda center na miyam bu ki helaga namtharaga leibak salairaga hingadaba saruk party dagi toktuna nongmatasu iningtamna laurumlaga sikibana hena fai haiki Manipur dagi mache tani haiba group sing sigi demand da Manipur dagi akoi Tokkhre administration na PO haiba du center na indirectly ya Tokkhre haiba ne ba koi chingari sidi political comfort ki tamakta bu leibak ki saktam
Sahi lisang sinilera akhoi chatnabi akhoi saktam akhoi political sanctity si compromise to yabo ethnic line de bu adumana sembo itaragadi nahan akhoi chabu hum thona khaido bu chama na rena tude adugumbo wafam do ngasi akhoi refute tawri sarkar sinasu honana bagi lambi da akhoi leite ba adugo wari sanaraga lotion gadani adugo hena kanjel la akhoi counterpart sing di kanjel la separate administration atar di wari saroi pre condition thamjel la software line de chat ya de lenga ga si di khrigu kharasu iron hand karsu yaw do madugi action do ngasi fawa missing akhoi missing action hai ngasi fawa akhoi miss out to la u de hai ulai pa da phone na cookie la logo sing na tawre go hai ba ngamde kari center ga kainoga yanari se kai de yanari no haibasu madugi white paper ama thambasu nate karma wafam da karmain tawdana akhoi huji buffer zone maintain tawri bano haibasu yaba nate akhoi gi manipur gi odo wafam sibu ngasi phawda akhoi gi government simsina center ga mayo naraga ngangna ba ngamde haba party manungda sigumba akhoi gi laiba crisis manage tawna ba konarakpada achau wang ma thawda ko su lawe horakpada adumu akhoi na hauri ba miyang ba sagona raka chatlakanda miyang gi matung ilaka chakada ba party duna akhoi high command gi order na supersede tawgi ba yaw paulelan hawkip si primary membership tagi bhawa ma si tanthokhraba party no resolution logna tanthoi madugi resolution do manipur gi media da thamba ngam center na yade adudi manipur gi bjp political party aman hai magi party amagi organizational sovereignty to kadai de lege